Thobal CDO amadi CRPF ki apunba team amana ngarang ahing Nongyai Hairok Part 3 da thibu humgi thabuk chathabada aina Thingkhraba Lalhoulup KCP PWG gi active member tare jamlaba Khutlaiga Konna Phagatpa Ngamkhre haire ngarang ahing Nongyai pung 2 ge minute kunram tab matamda chathakiba joint operation aduda CRPF sector Q80 range Impal Q80 battalion chamang supna mapan humpamapan humputaruk marfutaruk amasung rapid action force dauna thibu humgi thabak adu chathakibani haire Joint operation aduda Phagatpa KCP PWG active member taret adude Yaikhom Tinku chahi Kunipan MD Riwas Elias Pat chahi Taramangagi Juvenile ama Ngangom Bobby Elias Wataba chahi Kuntra Humdoi Ningthaujum Chawba Sing Elias Sing Chaba chahi Kuntra Nipan Laisang Tem Tomba Elias Thambal amadi MD Sirajuddin Elias Kham chahi Nipumangani haide Makhoidagi insas LMG ama insas rifle ani carbine amadi magazine ahum MA3 MK rifle ama SLR loinana .303 ama 5.56 ki kapayariba maru humputara taru 9mm ki kapayariba maru humpamapan amadi .303 SLR round galoinana mobile phone ama radio shed charger unit pistol holster uniform amadi Honda Activa 6Z blue ama Chevrolet Beats register number MN01S6442 Phagatpa Ngamkhre haire Phagalaba sing adu makha taba investigation chatharagani haina police na thadorokpa warol amana phangdorakli